ꯑꯍꯥꯟꯕꯃꯛꯇꯗ ꯇ꯭ꯔꯨ ꯀ꯭ꯔꯥꯏꯝ ꯑꯦꯟ ꯐꯣꯔꯦꯟꯁꯤꯛ ꯃꯅꯤꯄꯨꯔꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯀꯦꯁ ꯑꯁꯤꯗꯤ 2000ꯒꯤ ꯆꯍꯤꯗ ꯏꯪꯂꯦꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯆꯍꯤ 16 ꯈꯛꯇ ꯉꯥꯏꯔꯤꯕ ꯏꯟꯈꯠꯂꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯃꯥꯡꯈꯤꯕꯗꯒꯤ ꯁꯤꯅ ꯐꯪꯈꯤꯕꯒꯤ ꯋꯥꯔꯤꯅꯤ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯑꯃꯗꯤ ꯃꯉꯣꯟꯗ ꯀꯔꯤ ꯀꯔꯤ ꯇꯧꯕꯤꯗꯨꯅ ꯀꯔꯝꯅ ꯍꯥꯠꯈꯤ ꯑꯃꯗꯤ ꯐꯣꯔꯦꯟꯁꯤꯛ ꯏꯕꯤꯗꯦꯟꯁꯅ ꯀꯝꯗꯧꯅ ꯃꯤꯍꯥꯠꯄ ꯑꯗꯨꯕꯨ ꯄꯨꯊꯣꯛꯈꯤ ꯍꯥꯏꯕ ꯑꯗꯨ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯂꯣꯏꯕ ꯐꯥꯎ ꯇꯥꯕꯤꯌꯨ ꯀꯦꯁ ꯑꯁꯤꯒꯤ victim ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯤꯌꯟ ꯇꯦꯅꯟ ꯍꯥꯏꯅ ꯀꯧꯏ ꯂꯤꯌꯟ ꯇꯦꯅꯟ ꯆꯍꯤ 16 ꯈꯛꯇ ꯉꯥꯏꯔꯤꯕ ꯏꯟꯈꯠꯂꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ 1984ꯒꯤ ꯁꯦꯞꯇꯦꯝꯕꯔ 27ꯗ ꯂꯤꯗ꯭ꯁ ꯍꯥꯏꯅ ꯈꯪꯅꯕ ꯏꯪꯂꯦꯟꯒꯤ ꯅꯣꯔꯗꯔꯟ ꯄꯥꯔꯠꯇ ꯂꯩꯕ ꯁꯤꯇꯤ ꯑꯃꯗ ꯄꯣꯛꯈꯤ ꯂꯤꯌꯟ ꯇꯦꯅꯟꯒꯤ ꯑꯄꯣꯛꯄꯒꯤ ꯃꯤꯡꯅ ꯃꯥꯏꯀꯦꯜ ꯇꯦꯅꯟ ꯑꯃꯗꯤ ꯑꯄꯣꯛꯄꯤꯒꯤ ꯃꯤꯡꯅ ꯁꯥꯔꯣꯟ ꯍꯣꯀꯦꯠ ꯍꯥꯏꯅ ꯀꯧꯏ ꯂꯤꯌꯟ ꯇꯦꯅꯟ ꯃꯃꯥ ꯃꯄꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯄꯦꯔꯦꯟꯠꯁꯤꯡ ꯗꯥꯏꯚꯣꯔꯁ ꯇꯧꯗꯨꯅ ꯂꯩꯔꯝꯈꯤ ꯂꯤꯌꯟ ꯇꯦꯅꯟ ꯃꯃꯥꯒ ꯄꯨꯟꯅ ꯂꯤꯗ꯭ꯁ ꯁꯤꯇꯤꯒꯤ ꯕ꯭ꯔꯥꯝꯂꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯈꯤ ꯂꯤꯌꯟ ꯇꯦꯅꯟꯒꯤ ꯃꯆꯦ ꯃꯤꯁꯦꯜ ꯇꯦꯅꯟ ꯀꯧꯕ ꯑꯃ ꯂꯩ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅꯤ ꯂꯤꯌꯟꯅ ꯑꯇꯣꯝꯕꯤꯅꯤ ꯂꯤꯌꯟ ꯇꯦꯅꯟ ꯋꯦꯁꯠ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯇꯝꯃꯝꯈꯤ ꯑꯃꯗꯤ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯀꯤ ꯃꯕꯣꯛ ꯃꯤꯡꯅ ꯍꯤꯂꯥꯔꯤꯒ ꯄꯨꯟꯅ ꯆꯔꯆꯇ ꯆꯠꯇꯨꯅ ꯂꯥꯏ ꯈꯨꯔꯝꯈꯤ ꯃꯌꯥꯝ ꯀꯦꯁ ꯑꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯁꯔꯨꯛꯇ ꯂꯥꯛꯆꯔꯒꯦ ꯅꯨꯃꯤꯠ ꯑꯗꯨ ꯁꯟꯗꯦ ꯅꯨꯃꯤꯠꯅꯤ 26 ꯅꯣꯚꯦꯝꯕꯔ 2000 ꯈ꯭ꯔꯤꯁꯃꯥꯁ ꯊꯥ ꯑꯃꯃꯨꯛꯇ ꯉꯥꯏꯁꯤꯜꯂꯛꯂꯕ ꯃꯇꯝꯅꯤ ꯅꯨꯃꯤꯠ ꯑꯁꯤꯗꯅꯤ ꯂꯤꯌꯟ ꯇꯦꯅꯟꯅ ꯊꯤꯕ ꯈꯪꯗꯅ ꯃꯥꯡꯈꯤꯒꯗꯧꯔꯤꯕ ꯑꯁꯤ ꯅꯨꯃꯤꯠ ꯑꯗꯨ ꯂꯤꯌꯟ ꯇꯦꯅꯟ ꯃꯍꯥꯛꯀꯤ ꯃꯕꯣꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯈꯤ ꯃꯈꯣꯏ ꯑꯅꯤ ꯁꯟꯗꯦꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯝꯃꯤ ꯆꯔꯆꯇ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯂꯤꯌꯟ ꯇꯦꯅꯟ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯈꯤ ꯃꯌꯨꯝ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯕꯦꯁꯠ ꯐ꯭ꯔꯦꯟ ꯁꯦꯔꯥ ꯋꯥꯏꯠ ꯍꯥꯎꯁꯀ ꯂꯣꯏꯅꯅ ꯂꯤꯌꯟ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯒꯤꯐꯠ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯂꯤꯗ꯭ꯁ ꯁꯤꯇꯤ ꯁꯦꯟꯇꯔꯗ ꯁꯣꯄꯤꯡ ꯆꯠꯂꯝꯈꯤ ꯂꯤꯌꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯁꯦꯔꯥ ꯅꯨꯃꯤꯠ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯑꯦꯟꯖꯣꯏ ꯇꯧꯔꯝꯈꯤ ꯁꯣꯄꯤꯡ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 4:30 ꯇꯥꯕ ꯃꯇꯝꯗ ꯕꯁ ꯇꯣꯡꯗꯨꯅ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯈꯤ ꯄꯨꯡ 4:50 ꯆꯠꯄ ꯃꯇꯝꯗ ꯕ꯭ꯔꯥꯝꯂꯤ ꯌꯧꯗꯨꯅ ꯍꯣꯛꯂꯤ ꯂꯦꯟ ꯍꯥꯏꯅ ꯈꯪꯅꯕ ꯖꯒꯥ ꯑꯃꯗ ꯃꯈꯣꯏ ꯑꯅꯤ ꯌꯧꯈꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯂꯣꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯕꯤꯗ ꯆꯠꯅꯈꯤꯒꯗꯧꯔꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤ ꯒꯨꯗ ꯕꯥꯏ ꯍꯥꯏꯅꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯒꯤ ꯃꯥꯏꯀꯩ ꯄꯥꯡꯅꯈꯤ ꯁꯦꯔꯥꯁꯨ ꯆꯠꯈꯤꯗꯨꯅ ꯄꯨꯡ 5 ꯇꯥꯕ ꯃꯇꯝꯗ ꯃꯌꯨꯝ ꯌꯧꯈꯤ ꯂꯤꯌꯟ ꯇꯦꯅꯟꯗꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯄꯗ ꯃꯍꯥꯛꯅ ꯑꯁꯝꯕ ꯂꯝꯕꯤ ꯌꯦꯡꯗꯨꯅ ꯍꯣꯐꯂꯤ ꯒꯤꯜꯁ ꯍꯥꯏꯅ ꯈꯪꯅꯕ ꯃꯩ ꯃꯨꯁꯤ ꯃꯨꯁꯤ ꯊꯥꯟꯕ ꯎ ꯑꯃꯗꯤ ꯃꯣꯡꯁꯣꯡ ꯀꯌꯥ ꯀꯨꯡꯅ ꯂꯩꯕ ꯑꯈꯨꯕ ꯂꯝꯕꯤ ꯑꯃꯗ ꯐꯥꯎꯗꯨꯅ ꯆꯠꯂꯝꯈꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯂꯤꯌꯟꯒꯤ ꯃꯃꯥꯅ ꯃꯉꯣꯟꯗ ꯅꯨꯃꯤꯗꯥꯡ ꯃꯝꯂꯕ ꯃꯇꯝꯗ ꯆꯠꯀꯅꯨ ꯍꯥꯏꯅ ꯈꯪꯍꯟꯈꯤꯕ ꯂꯝꯕꯤꯅꯤ ꯑꯗꯨꯕꯨ ꯂꯝꯕꯤ ꯑꯁꯤ ꯃꯥꯅ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯆꯠꯈ꯭ꯔꯕ ꯂꯝꯕꯤꯅꯤ ꯅꯣꯡꯃꯗ ꯀꯔꯤꯁꯨ ꯇꯧꯕ ꯅꯠꯇꯦ ꯃꯇꯝ ꯑꯗꯨꯁꯨ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯈꯔ ꯈꯔ ꯂꯩꯗꯨꯅ ꯂꯤꯌꯟꯅ ꯀꯔꯤꯁꯨ ꯈꯜꯂꯨꯕ ꯇꯧꯗꯅ ꯂꯝꯕꯤ ꯑꯗꯨꯕꯨ ꯐꯥꯎꯗꯨꯅ ꯆꯠꯂꯝꯈꯤ ꯂꯤꯌꯟꯒꯤ ꯃꯔꯨꯞ ꯁꯦꯔꯥꯗꯤ ꯌꯨꯝ ꯌꯧꯈꯤꯔꯝꯃꯤ ꯁꯦꯔꯥꯅ ꯌꯨꯝ ꯌꯧꯔꯕ ꯃꯇꯝꯗ ꯂꯤꯌꯟꯗ ꯅꯨꯃꯤꯠꯇꯨꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯅꯝꯕꯔꯗ ꯀꯣꯜ ꯇꯧꯔꯛꯂꯝꯈꯤ ꯑꯗꯨꯕꯨ ꯀꯣꯜ ꯑꯗꯨ ꯂꯤꯌꯟꯒꯤ ꯃꯃꯥꯅ ꯄꯥꯏꯔꯛꯇꯨꯅ ꯂꯤꯌꯟꯗꯤ ꯌꯨꯝꯗ ꯌꯧꯔꯛꯇ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯗ ꯁꯦꯔꯥꯅ ꯉꯛꯇꯨꯅ ꯂꯤꯌꯟꯒꯤ ꯅꯝꯕꯔꯗ ꯀꯣꯜ ꯇꯧꯔꯝꯈꯤ ꯑꯗꯨꯕꯨ ꯀꯣꯜ ꯑꯗꯨꯗꯤ ꯄꯥꯏꯔꯛꯈꯤꯗꯦ ꯃꯁꯤꯗꯒꯤ ꯁꯦꯔꯥꯅ ꯌꯨꯝ ꯌꯧꯔꯒ ꯀꯣꯜ ꯇꯧꯔꯛꯑꯣ ꯍꯥꯏꯗꯨꯅ ꯂꯤꯌꯟꯗ ꯚꯣꯏꯁꯃꯦꯜ ꯑꯣꯏꯅ ꯊꯥꯔꯝꯈꯤ ꯁꯣꯝꯗꯁꯨ ꯂꯤꯌꯟꯒꯤ ꯃꯃꯥ ꯁꯥꯔꯣꯟꯁꯨ ꯂꯤꯌꯟꯗ ꯀꯣꯜ ꯀꯌꯥ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯝꯈꯤ ꯑꯗꯨꯕꯨ ꯀꯣꯜ ꯑꯗꯨ ꯄꯥꯏꯔꯛꯂꯝꯈꯤꯗꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯣꯜ ꯆꯠꯂꯝꯕꯗꯒꯤ ꯐꯣꯟ ꯑꯗꯨ ꯑꯣꯐ ꯇꯧꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯃꯥꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯝꯈꯤ ꯑꯗꯨꯕꯨ ꯂꯤꯌꯟ ꯑꯁꯤ ꯃꯔꯛ ꯃꯔꯛꯇ ꯑꯁꯨꯝꯅ ꯊꯦꯡꯕ ꯌꯥꯎꯏ ꯈꯟꯗꯨꯅ ꯄꯨꯡ 10 ꯇꯥꯕ ꯐꯥꯎꯗꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯈꯟꯗꯨꯅ ꯃꯃꯥꯅ ꯊꯥꯖꯔꯝꯈꯤ ꯑꯗꯨꯕꯨ ꯄꯨꯡ 10 ꯇꯥꯁꯜꯂꯛꯂꯕ ꯐꯥꯎꯕ ꯂꯤꯌꯟꯗꯤ ꯌꯨꯝꯗ ꯍꯜꯂꯛꯂꯝꯈꯤꯗꯦ ꯃꯍꯥꯛꯀꯤ ꯃꯆꯦ ꯃꯤꯁꯦꯜꯁꯨ ꯂꯩꯇꯥꯅ ꯐꯝꯗꯨꯅ ꯂꯩꯕ ꯉꯝꯂꯝꯗꯦ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤ ꯂꯤꯌꯟꯕꯨ ꯊꯣꯛꯇꯨꯅ ꯌꯦꯡꯕ ꯄꯥꯝꯂꯝꯈꯤ ꯃꯆꯦ ꯃꯤꯁꯦꯜꯅ ꯆꯔꯆꯇ ꯆꯠꯇꯨꯅ ꯀꯦꯌꯔꯇꯦꯀꯔꯗꯒꯤ ꯇꯣꯔꯆ ꯑꯃ ꯋꯥꯏꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯈꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯇꯣꯔꯆ ꯂꯩꯔꯝꯈꯤꯗꯦ ꯇꯣꯔꯆ ꯄꯥꯏꯗꯨꯅ ꯑꯃꯗꯤ ꯄꯨꯂꯤꯁꯁꯤꯡꯒ ꯂꯣꯏꯅꯅ ꯃꯆꯦ ꯃꯤꯁꯦꯜꯅ ꯑꯍꯤꯡ ꯑꯗꯨꯗ ꯃꯅꯥꯎꯅꯨꯄꯤ ꯊꯤꯕ ꯍꯧꯈꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕꯗꯤ ꯐꯪꯈꯤꯗꯦ
asumna ahingduma halaktrabada Lian Tianan tasengna missing person ama haibadu oikhi Lian Tianan gi missing case asi Detective Superintendent Chris Gregg na in charge oiduna akanba mawongda thiba humagi thabak kaya ama chathaki Lian Tianan na aroi boina ukiba mafam madudagi thiba hauki adubu langla langjin mari makhong amatadi khangma ngamkhide enquiry asum makha chatharakpana Lian gi missing case as a police officer Chani Rom amadi volunteer chamarom hena saruk yadana khwaidigi chawba case singi manungda ama oirakhi makhoi gi Bramley district ki akoibada thiba humagi thabak kaya ama chathaki yum lishing amaga chamri rom changduna wahang pahung kaya ama tauki amadi mahakna chatkhiba lambi amadi lakpa yaba lambi singda leiba yum chanipan rom tasu changduna thiba humagi thabak chathaki Masigi Shumatakta 4 miles sangba Lit City gi canal adubusu ising thoktuna thiramki mayamgi amod akai hundokfam yauna sizinadraba building kaya changduna thiki mahakpu thibagi thabak thoram sing asida pochai kaya ama fangki madudi mobile phone taruk sana lupa amadi shopping bag sing kaya adubu hari polam sing asi Lianga mari amatadi lainaram khide thiba yaba thiraba matung fanglaktaba asidagi Lian nasi kanagumba mana soidana kidnap tawbo iramlagani haiduna khanki masidagi police na lam madugi tamthiba sexual assault case ki history record leiba miyoi kunthra taruk punna interrogation tawba hauki adubo makhoi adu Lian gi missing case asiga karigumba amata mari leinabagi mami amata taramkhide asumna pung kaya numit kaya haukhiduna Lian bu fangbangam laki mahaki pau asi national media yauromki amadi jaga adugi businessman San Clark kaubunufa amanasu Lian bu puthopangam bamida 10,000 pounds reward oina pigani haudin lauthoki nupi amasu witness oina tholaki madudi Lian na mangkhiba numit 26 November aduda Hopefully girls hariba ngasai Lian na fauduna chatki hariba lambi aduda nupa ama huiga loinana leiba uramki haina fongdoraki nupa adugi mong matawado 5 feet 8 inch rom wangi mamai koidanai amubo tubi uppi overcoat lili amadi amotpa jeans ama setli haiduna fongdoraki masidagi police singa puna thabak tawminaba forensic artist samana hariba nupa adugi oibe yaba masak mawong adubo yekthokhtuna December 4 2000 da pau cheda sandopa hauki adubu kadisu kanaba fangdana matam asum haukhidana Lian thiba khangdana adumak laiki mahaki case asishu tapna ingthaki masidagidi nongma khanghaudana Lian na mangkhiba thama panrom leiraba matung 20 August 2001 da Lindley kaubu umang amada Lian gi asiba hakchang oina phangki numit adu Mark Bisson kaubu nupa amana mahaki huiga walking chatpa matamda Lindley haribu umang asida chingningai oiba mawongda migi hakchang yawba manba lairong yekpa mompak filag amana kupsinduna amadi yomjanduna laiva thengnaramki mahakna khudakta police ta pau piramki police laktuna yomliba adu haidoktuna yengki asangba machugi dustbin gi plastic bag mapan nasu amu kupsallaba nupigi asiba hakchang amu oiramki asiba hakchang adu kaya patha pumthaba haibadudi oiramkide masidagi police na asiba hakchang adu masak khangdoknaba haukiba mi mangbagi case singi file pakatpa hauki asiba hakchang adu fingerprint examination dagi makoina thama pangi mamangda mangkhibadagi thikhibi Lian Tianan gi asiba hakchang haiba adu khangmangamki masidagi Lian gi case asigi in charge oriba Detective Superintendent Greg nasu case adu missing investigation dagi murder investigation all haiduna lauthoki Lian gi hakchang adu asang mamachugi dustbin gi plastic mapan gi manungda thauri na tasanduna yauramki amadi makoki mapada amubu machugi plastic bag amana kupsalami ba plastic bag adu mangaksam mapada hui gi ngaksamda fanaba leather ki bell aduna fazalami aduga leirong yekpa mopak fidak amagi manungda hapchinduna hundoklambani Lian gi masada amuba machugi scarf ama mangakta yaramki amadi
अखनब येलो मचुगी प्लास्टिक की बेल्ट अमना मंगक्समदा कन्ना लाक्सन्दुना लेरमखि मसिदगी खंगब ngamखि मदुदि लियन चेनन असे मखौरी लाक्तुना हापनि हाइबा असे मसिगी सुमथक्ता मखुत अनि अदुसु तुंगद पुलमखि मखुत की खुजेंग अनेदा प्लास्टिक की केबल अममम फाजलमी अमदि अतोप अहुम सुब प्लास्टिक की केबल अमना खुजेंग अनि पुल्लिबा केबल अदुबुसु पुंजलमी लियन चेनन की हकचांग अदुबु फोरेंसिक एग्जामिनेशन तौबा मतमदा फोरेंसिक एक्सपर्ट चिंगना महाकी हकचांग अदुबु हातलबा मतुंग मतम कुइना अयिंगबा मफम नत्रगा फ्रीजर गुंबा अमदा हापतुना थंबा ओइगनी हाइदुना फोंदोरखि मसिदगी क्रायोबायोलॉजी एक्सपर्ट ना लियन की कार्डियक टिश्यू हाइबदी हार्ट की टिश्यू शिंग अदुगी फिबम अदुबु एग्जामिन तौखि क्रायोबायोलॉजी हाइबा से बायोलॉजी की सरुक अमनी मसिदा अयिंगबा टेम्परेचर ना मरम ओइदुना थवाई पानबा सिंगी हकचांगदा सोखनबा सिंग अदुगी मतांगदा नैनबनी मसिदगी खंगबा ngamखि मदुदि महाकी असीबा हकचांग फंखिबा अदु फ्रिजदगी लौथोरकपा हप्ता खरा खक्ता ngairi हाइबा असी मरम असिननी महाकी हकचांगना पथा पुंथबा कया तौरमद्रिबा अदु असुक सांगलबा था मापन लोम असी फ्रिज मनुंगदा हापचंदुना थम्बनी हाइबा असिसु खंगबा ngamखि मसिगी सुमथक्ता महाकी फिरोलदा अंगांग मचुकी कारपेट की मतु पकलम थेंगनखि अमदी महाकी ngaksamda yatlammiba scarf aduda migi sham ama yauramba thengnakhि forensic examination tawbada sam adu lian gi di oiramkhide lian gi murder case asi kupna macha khaina thigalakpana ngasai mahaki mangak waida phangkhiba amuba cherang tasalamba hui gi leather belt adu busu kupna yengchankhi madugi belt adu England gi Nottingham haiba city the best tawba अखनब कंपनी अमना साबो ओइरमखि मदुदगे डिटेक्टिव कांस्टेबल डेविड विल्सन कंटेक्ट तौदना मखोइगे सिटी लिड्स एरियादगी बेल्ट अदुबु लैखिबगे रेकॉर्ड सिंग लखटनमी मदुदा मखोइगे लिड्स सिटी एरियादगी मियोय अहुंगी ममिंग यावरमखि मसिदा जॉन टेलर हारिबा नुपा असिसु ममिंग यावरमखि जॉन टेलर हारिबा नुपा असि 27 August 1956 Leeds City da poki mahaki punsi asi yumlon kaironnaba amadi society ga kaya punna leiramde mahaki nupi ga su 1996 da divorce tawdana leiramki mayamdagi khara tongan tana leiramki sa faba hatba yamna toina tawwa mishakni amadi mahakna hui kaya amasu loiramki mayamna mahakpu batsman haina su khangnaramki Police na miyoy ahum adugi yumda investigation chathabada John Taylor gi yumda case asiga mari leinaba pochai kaya ama phangba ngamkhi madudi lian da fajalamba yellow machu oiba akhanaba plastic cable adu John Taylor gi yumda leiramba thengnakhi green machu gi dustbin gi plastic bag adu busu leiramkhi amadi ma ki floor gi yopi da red machu gi carpet ki matu pakpa thengnakhi मधुगी मतु अदु फोरेंसिक एग्जामिनेशन तौबा मतमदा लियन की फिरोंदा पकलंबा रेड मचु की कारपेट की मतु अदुगा चप मानना फंखि मसिगी सुमथक्ता महाकी युमदा फ्रिज अचौबा अमसु लेरंबा थेंगनखि मसिदगी जॉन टेलर हारिबा नुपा असि 16 October 2001 दा लियन की मर्डर केस का मरी लेना फाखि लियन की ngaksamda yatlamba scarf tagi phangkhiba sam adubusu mitochondrial DNA test tawbada John Taylor gi DNA ga manana phangakhi masidagi sam adu John Taylor gi ni haiba khangwa ngamkhi masida mitochondrial DNA test tawribagi maramdi sam adugi maradagi nuclear DNA lauthokpagi khudong chaba adudi leiramkhide maram asina sam gi masangdagi mitochondrial DNA lauthoktuna test asibu pangthokhibani असुमना इन्वेस्टिगेटर सिंगना थिरक्लिबा मिशक अदु महाक ओइगनी हाइबा सि खंगबा ngamki masidagi makha tana wahang pahung chathaduna thodok adu karamna thoki haiba dasu khangba ngamki lian na thiba khangkhidaba numit 26 November aduda Hofley Gills hariba suklaba lambi aduda John Taylor na lian bulakpu uramki maduda mahakna lumduna leramki amadi lian na mahaki manak nakshalakpa matamda lian bu tung dagi machin amani mamit khumjanduna aki akhang nang hannuna laudana wa haina khangan khi
ꯂꯤꯌꯟꯒꯤ ꯃꯃꯤꯠ ꯑꯗꯨ ꯁ꯭ꯀꯥꯔꯐ ꯑꯃꯨꯕ ꯑꯃꯅ ꯈꯨꯝꯖꯤꯜꯂꯝꯃꯤ ꯑꯃꯗꯤ ꯃꯈꯨꯠ ꯑꯗꯨꯕꯨꯁꯨ ꯍꯨꯏꯒꯤ ꯊꯧꯔꯤꯅ ꯇꯨꯡꯗꯒꯤ ꯄꯨꯟꯖꯟꯈꯤ ꯑꯗꯨꯒ ꯖꯣꯟ ꯇꯦꯂꯔꯒꯤ ꯑꯣꯚꯔꯀꯣꯠ ꯑꯗꯨꯅ ꯂꯤꯌꯟꯕꯨ ꯃꯀꯣꯛꯇꯒꯤꯅ ꯃꯁꯥ ꯄꯨꯝꯕ ꯀꯨꯞꯁꯟꯗꯨꯅ ꯃꯤꯅꯤꯠ 12ꯃꯨꯛ ꯆꯠꯂꯒ ꯂꯩꯕ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯄꯨꯔꯛꯈꯤ ꯃꯇꯝ ꯑꯗꯨ ꯑꯆꯤꯛꯄ ꯑꯁꯨꯛꯄ ꯑꯣꯏꯕꯅ ꯀꯅꯥ ꯑꯃꯠꯇꯅ ꯊꯧꯗꯣꯛ ꯑꯗꯨꯕు ꯎꯕꯤꯔꯝꯗꯦ ꯖꯣꯟ ꯇꯦꯂꯔꯅ ꯂꯤꯌꯟꯕꯨ ꯐꯥꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯂꯤꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯁꯦꯛꯁꯨꯑꯦꯜ ꯃꯤꯁꯀꯟꯗꯛ ꯀꯌꯥ ꯑꯃ ꯆꯠꯊꯕ ꯄꯥꯝꯕꯗꯒꯤꯅꯤ ꯖꯣꯟ ꯇꯦꯂꯔꯅ ꯂꯤꯌꯟꯕꯨ ꯌꯨꯝꯗ ꯄꯨꯔꯛꯂꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯂꯤꯌꯟꯒꯤ ꯃꯈꯨꯠꯇ ꯄꯨꯜꯂꯝꯕ ꯍꯨꯏꯒꯤ ꯊꯧꯔꯤ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯜꯂꯣ ꯃꯆꯨꯒꯤ ꯑꯈꯟꯅꯕ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯀꯦꯕꯜ ꯑꯃꯅ ꯄꯨꯟꯅꯕ ꯁꯦꯝ ꯁꯥꯈꯤ ꯃꯁꯤꯗ ꯂꯤꯌꯟꯒꯤ ꯃꯤꯠ ꯄꯨꯜꯂꯝꯃꯤꯕ ꯁ꯭ꯀꯥꯔꯐ ꯑꯗꯨ ꯅꯥꯟꯊꯣꯔꯛꯄꯗꯒꯤ ꯂꯤꯌꯟꯅ ꯃꯍꯥꯛꯄꯨ ꯃꯁꯛ ꯈꯪꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯁ꯭ꯀꯥꯔꯐ ꯑꯗꯨꯅ ꯂꯤꯌꯟꯒꯤ ꯃꯉꯛꯁꯝ ꯂꯥꯛꯇꯨꯅ ꯍꯥꯠꯅꯕ ꯇꯧꯈꯤ ꯑꯗꯨꯕꯨ ꯁ꯭ꯀꯥꯔꯐ ꯑꯗꯨꯅ ꯆꯦꯠꯅ ꯂꯥꯛꯁꯟꯕ ꯉꯝꯗꯕꯗꯒꯤ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯀꯦꯕꯜ ꯑꯃꯅ ꯆꯦꯠꯅ ꯃꯈꯧꯔꯤ ꯑꯗꯨ ꯐꯥꯖꯟꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯑꯃꯗꯤ ꯍꯥꯠꯂꯕ ꯃꯇꯨꯡ ꯐ꯭ꯔꯤꯖꯇ ꯍꯥꯞꯆꯟꯗꯨꯅ ꯊꯥ 9 ꯊꯝꯈꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯕ ꯉꯝꯈꯤ ꯀꯦꯁ ꯑꯁꯤꯒꯤ ꯇ꯭ꯔꯥꯏꯜꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯤꯗ꯭ꯁ ꯀ꯭ꯔꯥꯎꯟ ꯀꯣꯔꯠꯇ ꯆꯠꯊꯈꯤ ꯑꯃꯗꯤ ꯖꯣꯟ ꯇꯦꯂꯔ ꯂꯤꯌꯟꯕꯨ ꯐꯥꯕ ꯑꯃꯗꯤ ꯍꯥꯠꯄꯒꯤ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯁꯛꯅꯤ ꯍꯥꯏꯗꯨꯅ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 9, 2002ꯗ ꯂꯥꯎꯊꯣꯛꯈꯤ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯇꯉꯥꯏ ꯐꯗꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯂꯩꯕ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯗꯤꯇꯦꯛꯇꯤꯚꯁꯤꯡꯅ ꯖꯣꯟ ꯇꯦꯂꯔꯒꯤ DNA ꯑꯗꯨꯕꯨ ꯅꯦꯁꯅꯦꯜ DNA ꯗꯥꯇꯥꯕꯦꯁꯇ ꯍꯥꯞꯆꯤꯟꯕ ꯃꯇꯝꯗ ꯍꯥꯟꯅꯒꯤ ꯁꯣꯜꯚ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯕ ꯁꯦꯛꯁꯨꯑꯦꯜ ꯑꯦꯁꯜꯠ ꯀ꯭ꯔꯥꯏꯝ ꯑꯅꯤꯗꯒꯤ ꯐꯪꯉꯛꯈꯤꯕ DNAꯒ ꯃꯥꯟꯅꯕ ꯊꯦꯡꯅꯈꯤ ꯃꯁꯤꯗꯒꯤ ꯖꯣꯟ ꯇꯦꯂꯔ ꯑꯁꯤ ꯍꯥꯟꯅꯁꯨ ꯀ꯭ꯔꯥꯏꯝ ꯇꯧꯔꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕ ꯑꯗꯨ ꯈꯪꯕ ꯉꯝꯈꯤ ꯑꯃꯗꯤ ꯀꯦꯁꯁꯤꯡ ꯑꯁꯤꯒ ꯃꯍꯥꯛꯀ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕ ꯑꯗꯨꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯖꯣꯟ ꯇꯦꯂꯔ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯠꯁꯦꯝ ꯄ꯭ꯔꯤꯖꯟ ꯋꯦꯛꯐꯤꯜꯗ ꯊꯝꯖꯤꯟꯈꯤ ꯑꯁꯨꯝꯅ ꯂꯤꯌꯟ ꯇꯦꯅꯟꯒꯤ ꯀꯦꯁ ꯑꯁꯤꯗ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯀꯤ ꯊꯧꯗꯥꯡ ꯆꯥꯎꯅ ꯌꯥꯎꯔꯤ ꯑꯗꯣꯝꯅ ꯀꯦꯁ ꯑꯁꯤꯗ ꯐꯪꯂꯛꯈꯤꯕ ꯐꯣꯔꯦꯟꯁꯤꯛ ꯏꯚꯤꯗꯦꯟꯁꯁꯤꯡꯗꯒꯤ ꯀꯔꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏ ꯈꯟꯕꯤꯕꯒꯦ ꯍꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯥꯏꯛ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯁꯕꯁꯀ꯭ꯔꯥꯏब ꯇꯧꯕꯤꯗ꯭ꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏब ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ